Center na ngasi thadokhiba Lupa koti Lakh ama Lishing mapan supna taraga mapan gi ahenba tax devolution gi Senphamda Manipuri Oina Lupa koti chatruka marifuni thoi Phangba Ngamle India lenga ki thorang asibu chief minister yumnam kemchana thagatpa phongdorakli hiramasigi matangda agency na thadorakpa pau amagi batung ina Union government na ngasi tongan ba state lengak singda tax devolution gi ahenba installment oina Lupa koti Lakh ama Lishing mapan supna taraga mapan senfam thadokre masida Manipur gi oina Lupa koti chatruka marifuni thoi gi senfam saruk thunglakibani ngasi thadokliba senfam masi mahushagum lakliba tang tarada thadokadaba thagi devolution tax adudagi ahenba installment oina state lengak singda pibani thadokliba ahenba senfam masi center gi firep amaga loinana state singi sel tumgi fibam phagatnaba amasung chawpa thaurangi thabak thaurum singda hena khumang chawsinba ngamnana bani hairi nakalamorom the center na ngasi ahenba tax devolution gi senfam thadorakpada Manipur gi oina Lupa koti chatruka marifuni thoi gi senfam saruk thunglakhiba asida chief minister yumnam kemchana prime minister Narendra Modi amasung union finance minister Nirmala Sitaraman bu thagatpa phongdorakli center na matam chana sel gi tengbang pirakpa asina Manipur gi chawkut taurangda hena khumang chawsin bangam lagani tengbang asigidamak Manipur miyam gi mahut sillaga India lengak da thagatpa phongdokli haina chief minister yumnam kemchana social media da mahaki account da thadorokpa warol amada phongdorakli panbayabadi tax devolution ge senfam masi center na khonggatpa central tax singdagi leidiba state lengak singi saruk thungbani senfam masi state singi pak chawba amasung misingi matung ina yenglaga center na saruk thungbani komja lising ani kunga mathoi dagi lising ani kunga taruk fawbagi taraga manga suba finance commission gi matung ina center gi divisible pool gi chada nifuga mathoi di state singi saruk thungli